ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯒꯤ ꯁꯦꯛꯂꯥ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯂꯛꯄ ꯋꯥꯐꯝꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯈꯨꯠ ꯊꯥꯖꯕ ꯑꯣꯏꯕꯅ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯩꯅ ꯄꯥꯕꯗ ꯆꯤꯠꯊ ꯅꯥꯟꯊꯕ ꯑꯃꯗꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯩꯖꯔꯦ ꯖꯥꯏꯔꯁꯀꯤ ꯈꯨꯠꯏꯗ ꯅꯪꯗꯤ ꯑꯩꯒꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯊꯝꯕꯤꯔꯝꯂꯕ ꯃꯍꯧꯁꯥ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ ꯐꯖꯩꯗ꯫ ꯇꯥꯝꯂꯕ ꯈꯨꯡꯒꯪꯒꯤ ꯂꯝꯅꯤ ꯌꯥꯝꯅ ꯐꯖꯩ꯫ ꯌꯦꯡꯂꯨ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯎ ꯋꯥ ꯄꯨꯈ꯭ꯔꯤ ꯂꯧꯕꯨꯛ꯫ ꯌꯨꯝ ꯑꯃꯒ ꯑꯃꯒꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯞꯅ ꯀꯣꯝꯅ ꯂꯩꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯃꯤꯈꯩ ꯃꯌꯨꯝꯗꯩ ꯍꯦꯟꯇꯣꯛꯅꯗꯦ꯫ ꯃꯦꯝꯆꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯆꯪꯕꯤꯔꯛꯑꯣ꯫ ꯊꯣꯏꯕ ꯃꯆꯥ ꯑꯅꯤꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯈꯔ ꯄꯤꯛꯄ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯔꯥꯏꯝꯁ ꯀꯟꯅ ꯁꯛꯏ꯫ ꯑꯉꯥꯡ ꯌꯥꯔꯦꯁꯦ ꯆꯥꯛ ꯆꯥꯔꯁꯤ꯫ ꯌꯦꯁ ꯃꯃꯥ꯫ ꯆꯥꯛꯀꯗꯣ ꯆꯥꯅ ꯆꯥꯅ ꯊꯣꯏꯕꯅ ꯑꯁ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯃꯦꯝꯆꯥꯅ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯕꯤꯔꯣꯕ ꯃꯣꯏ ꯄꯥꯕꯨꯡ꯫ ꯄꯄꯥ ꯑꯩꯅ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯦ꯫ ꯈꯔ ꯆꯥꯎꯕ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ ꯍꯣꯏ ꯆꯥꯔꯣ ꯆꯥꯔꯣ꯫ ꯑꯍꯨꯝ ꯑꯗꯨ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧ ꯇꯧꯍꯧꯔꯤ ꯃꯦꯝꯆꯥꯗꯤ꯫ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯇꯨꯝꯂꯝꯂꯦ꯫ ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡꯁꯦ ꯑꯉꯥꯡ ꯁꯨꯝꯕꯒꯗꯤ ꯍꯩꯀꯣ ꯍꯥꯏꯗꯨꯅ ꯃꯥꯗꯣ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯩꯈꯣꯏꯅꯤꯁꯨ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯃꯄꯥꯟꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯗ꯭ꯔꯣ? ꯊꯣꯏꯕꯅ ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ ꯅꯨꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟ ꯃꯅꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯝꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯊꯣꯏꯕꯅ ꯂꯩꯔꯝꯃꯣ ꯅꯨꯄꯤ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯅꯪꯍꯧꯗꯦ ꯌꯨꯝꯗꯣ ꯃꯩꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯆꯥꯛꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯥ ꯁꯦ ꯍꯧꯒꯠꯂꯨꯁꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯧꯗꯣꯛꯂꯦ꯫ ꯊꯣꯏꯕ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯦꯟꯐꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯦꯝꯆꯥꯅꯤ꯫ ꯃꯆꯥꯕꯨ ꯃꯅꯤꯡꯂꯣꯝꯗꯩ ꯊꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯋꯥꯄꯜꯂꯣꯝꯗ ꯆꯦꯜꯍꯟꯈꯤ꯫ ꯃꯦꯝꯆꯥꯅ ꯃꯃꯥ ꯂꯧꯕ ꯂꯥꯛꯇꯣꯏꯅꯦ ꯆꯦꯜꯂꯣ ꯑꯩꯈꯣꯏꯅꯤ ꯄꯄꯥꯒ ꯂꯥꯛꯀꯦ ꯃꯃꯥꯅ꯫ ꯈꯔ ꯆꯥꯎꯕ ꯑꯉꯥꯡꯗꯨꯅ ꯑꯍꯣꯏ ꯃꯃꯥ ꯆꯦꯟꯈ꯭ꯔꯦ ꯃꯅꯥꯎꯒꯤ ꯃꯈꯨꯠ ꯁꯝꯂꯒ꯫ ꯃꯦꯝꯆꯥ ꯃꯅꯤꯡꯂꯣꯝꯗꯩ ꯐꯥꯎꯁꯤꯜꯂꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯑꯣ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯃꯥꯡ ꯑꯗꯨꯗ ꯃꯤ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯦꯝꯆꯥꯅ ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯃꯅ ꯁ꯭ꯌꯥ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛꯇꯨ ꯇꯧꯔꯒ ꯑꯩꯈꯣꯏꯗꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯤꯕ? ꯊꯣꯏꯕꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯐꯕ ꯊꯕꯛꯅꯤ ꯁꯤꯔꯥ? ꯂꯩꯉꯥꯛ ꯉꯥꯛꯀꯦꯅ ꯊꯣꯛꯂꯛꯑꯗꯤ ꯆꯨꯝꯅ ꯉꯥꯛꯑꯣ ꯗ꯭ꯔꯒ ꯀꯕꯥꯔ ꯇꯧꯕ ꯅꯣꯏꯅꯁꯨ꯫ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯕꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯆꯥꯛꯄ ꯎꯗꯨꯅ ꯊꯥꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯑꯣꯏ ꯄꯥꯕꯨꯡ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯅ ꯂꯣꯏꯅ ꯏꯜꯂꯤ꯫ ꯅꯣꯏ ꯆꯠꯂꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯦꯝꯆꯥꯕꯨ ꯐꯥꯔꯒ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯏꯕꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯈꯤ꯫ ꯁꯜꯂꯥ ꯁꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯅ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯑꯃꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯄꯥ ꯀꯌꯥ ꯂꯥꯟꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯦꯜꯂꯛꯄꯅ ꯁꯣꯔꯣꯛ ꯂꯝꯕꯤ ꯌꯧꯔꯛꯄꯗ ꯀꯟꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯅ ꯑꯉꯥꯡ ꯑꯃꯕꯨ ꯊꯣꯝꯈ꯭ꯔꯦ꯫ ꯀꯥꯔ ꯑꯗꯨꯁꯨ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯍꯥꯛꯇꯤ ꯄꯥꯈꯠꯃꯟꯕꯅ ꯆꯦꯟꯈ꯭ꯔꯦ ꯂꯥꯞꯅ ꯇꯥꯝꯅ꯫ ꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤ ꯂꯧꯕꯨꯛ ꯑꯗꯨꯗ꯫
ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ, ꯑꯃꯅ ꯂꯥꯎꯔꯤ, "ꯍꯩ, ꯃꯩꯁꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯃꯨꯠꯊꯠꯂꯨꯅꯦꯍꯦ!" ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯇꯧꯗꯨꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯔ ꯑꯃꯅ ꯊꯣꯏꯕꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯊꯦꯡꯅꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯃꯦꯝꯆꯥꯗꯤ, ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ?" ꯅꯨꯄꯥ ꯑꯃꯅ, "ꯊꯤꯌꯣ, ꯊꯤꯌꯣ ꯃꯌꯥꯝ!" ꯊꯤꯔꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯦꯁꯁꯨ ꯇꯧꯅꯈꯤ, ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯈꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯊꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ 19 ꯍꯧꯈ꯭ꯔꯕ ꯃꯇꯨꯡ, "Wow, that's nice! I really appreciate your work. Good job!" ꯑꯩ ꯅꯪꯒꯤ ꯃꯤꯡꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯌꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯊꯪꯒꯤ ꯊꯕꯛ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯊꯥꯒꯠꯄꯤꯅꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯠꯇꯦ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅꯅꯤ." "Who? ꯀꯅꯥꯔꯥ?" "Please forgive me. ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯇꯥꯛꯆꯒꯅꯤ." ꯃꯁꯤꯃꯛꯇꯪ ꯍꯥꯏꯔꯝꯗꯨꯅ ꯐꯣꯔꯦꯅꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ, ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯏꯁꯧ ꯂꯥꯡꯂꯤ꯫ "ꯑꯩꯅ ꯀꯥꯔ ꯑꯃ ꯂꯩꯕꯤꯌꯣ ꯍꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩ ꯁꯥꯎꯔꯛꯑꯅꯤ꯫ ꯏꯃꯥ, ꯂꯩꯗꯕ ꯌꯥꯔꯣꯏꯌꯦ." ꯔꯤꯅꯥꯅ, "ꯍꯣ, ꯅꯄꯥꯗ ꯍꯥꯏꯌꯣ, ꯑꯗꯨꯗꯤꯅꯦ, ꯅꯄꯥꯗ. ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯅꯤꯅ." ꯂꯩꯆꯦꯜꯅ, "ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦꯗ, MLAꯒꯤ ꯅꯨꯄꯤꯅꯦꯌꯦ. ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯤ ꯁꯈꯤꯁꯦ ꯑꯁꯤꯅ ꯑꯣꯏꯔꯝꯕꯅ ꯍꯦꯟꯅ ꯐꯩ." ꯔꯤꯅꯥꯅ, "ꯅꯄꯥ ꯊꯣꯔꯥꯏꯕꯤ ꯃꯆꯥ, ꯅꯪ..." ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯒ ꯃꯅꯤꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ "ꯑꯗꯨꯅꯤꯅꯦ ꯁꯈꯤ." ꯔꯤꯅꯥꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯃꯆꯥꯅꯨꯄꯤꯅ ꯀꯥꯔ ꯂꯩꯌꯣꯅꯅꯦ ꯈꯥꯡꯉꯝꯗ꯭ꯔꯦ." "ꯁꯈꯤ, ꯅꯪ ꯑꯗꯨꯗ ꯅꯄꯥ ꯇꯧꯔꯤꯔꯥ? ꯅꯊꯧ ꯇꯧꯔꯨꯆꯣ ꯆꯠꯂꯨ." ꯁꯈꯤꯅ, "ꯐꯅꯤ." ꯃꯅꯤꯅ, "ꯏꯁꯧꯗꯤ ꯂꯩꯔꯕꯅꯤ ꯄꯥꯕꯨꯡꯅ, ꯁꯨꯃꯥꯡꯗ ꯂꯩꯍꯧꯕꯅꯤ ꯌꯦꯡꯂꯨꯆꯣ, ꯑꯗꯨꯒ ꯊꯧꯕꯗꯣ ꯑꯗꯨꯃꯗꯤ ꯅꯣꯏ ꯇꯥꯃꯣ ꯊꯥꯅꯤꯜꯗ ꯇꯝꯍꯜꯂꯒꯦ." ꯂꯩꯆꯦꯜꯅ, "ꯄꯥꯕꯨꯡ ꯅꯨꯡꯁꯤꯕ, ꯑꯗꯨ ꯀꯅꯥꯅꯣ ꯊꯥꯅꯤꯜ ꯍꯥꯏꯁꯦ?" "ꯅꯪꯅ ꯈꯪꯂꯔꯣꯏ." "ꯍꯣꯏ, ꯑꯩ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯛꯈꯤꯕꯒ꯫ "ꯅꯨꯄꯤ, ꯅꯪꯅ ꯈꯔ ꯁꯦꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯈꯠꯅꯗꯅ ꯑꯃꯨꯛ ꯂꯩꯔꯦ." "ꯍꯣ, ꯁꯪꯖꯗ꯭ꯔꯦ." ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ "ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ, ꯄꯥꯕꯨꯡ, ꯏꯆꯥꯁꯦ ꯒꯥꯔꯤ ꯊꯧꯕ ꯅꯪꯅ ꯈꯔ ꯇꯝꯕꯤꯔꯣ, ꯄꯩꯁꯥ ꯄꯤꯌꯣꯁꯨ ꯄꯤꯒꯦ." "ꯇꯝꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯕ. ꯄꯥꯕꯨꯡꯅ ꯌꯥꯔꯒꯗꯤ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯊꯥꯖꯔꯛꯑꯒꯦ. ꯌꯥꯝꯅ ꯂꯥꯏꯔꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯖꯕꯅꯦ, ꯑꯗꯨꯕꯨ ꯃꯤꯅ ꯎꯁꯤꯠꯇꯕꯗꯤ ꯌꯥꯗꯕꯅꯦ." "ꯑꯗꯨꯁꯨ ꯌꯥꯏꯗ, ꯑꯗꯨꯗ ꯏꯆꯥꯁꯤꯅ ꯃꯤꯒ ꯈꯔ ꯎꯁꯤꯠꯇ꯭ꯔꯦ. ꯄꯥꯕꯨꯡꯅ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯗ." "ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯒꯗ꯭ꯔꯥ?" "ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ." ꯃꯅꯤꯅ, "ꯅꯨꯄꯤ, ꯅꯆꯥꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ?" ꯔꯤꯅꯥꯅ, "ꯁꯈꯤꯒ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ." ꯁꯣꯝꯗꯅ ꯂꯩꯆꯦꯜ, "ꯁꯤ ꯐꯖꯩ, ꯁꯤ ꯌꯥꯔꯦ." ꯅꯨꯄꯥ ꯑꯃꯅ, "ꯃꯤꯁ, ꯁꯤꯒꯤ ꯐꯤꯁꯦ ꯑꯃꯇ ꯉꯥꯏꯔꯕ, ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯁꯤꯡꯖꯈ꯭ꯔꯕꯅꯤ." ꯂꯩꯆꯦꯜꯅ, "ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯔꯦ." "ꯄꯥꯏꯕꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯈꯤꯕ ꯀꯨꯏꯔꯦ." ꯃꯔꯩꯗ ꯏꯁꯪ ꯂꯩꯇꯕ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ, "ꯉꯥꯟꯕ, ꯁꯥꯎꯅꯨꯀꯣ. ꯏꯕꯦꯝꯃ, ꯁꯦ, ꯐꯤꯗꯨ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯁꯤ." ꯂꯩꯆꯦꯜꯅ, "ꯌꯥꯔꯣꯏꯗ, ꯃꯗꯨ ꯌꯥꯝ ꯄꯥꯝꯂꯒꯅ ꯑꯇꯣꯞꯄꯗꯩ ꯊꯤꯔꯨꯆꯣ." ꯉꯥꯟꯕ ꯐꯤꯗꯨꯒꯤ ꯃꯆꯤ ꯑꯃꯇ ꯄꯥꯏꯔꯒ, "ꯑꯩꯅ ꯁꯤ ꯐꯤ ꯁꯤꯡꯂꯤꯁꯦ ꯅꯪ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ?" ꯍꯥꯏꯔꯒ ꯃꯨꯜꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯂꯩꯆꯦꯜꯅ, "ꯍꯦ, ꯅꯪ ꯉꯥꯏꯈꯣ, ꯊꯔꯥꯕꯤ, ꯈꯪꯅꯤꯕ ꯅꯪ꯫ ꯏꯅꯦ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯒꯥꯔꯤ ꯊꯧꯕ ꯍꯩꯈꯤꯒꯦ, ꯈꯪꯅꯤꯕ ꯃꯥ." ꯂꯩꯆꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯈꯨ ꯈꯨ ꯀꯥꯝꯂꯤ꯫ "ꯅꯨꯄꯥ ꯃꯍꯥꯛꯅ ꯐꯤꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ? ꯃꯗꯨꯗ ꯄꯤꯗꯣꯏ ꯑꯣꯏꯔꯝꯅꯤ." ꯁꯣꯝꯗ ꯉꯥꯟꯕ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯄ ꯐꯤꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯥꯅꯤꯜ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ "ꯑꯣꯏ, ꯍꯌꯦꯡ ꯅꯪ ꯊꯕꯛ ꯑꯃ ꯂꯩꯔꯦ. MLAꯒꯤ ꯃꯌꯨꯝꯗ ꯃꯆꯥꯗꯣ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯌꯣꯌꯦ, ꯌꯥꯝꯅ ꯐꯕꯅꯦ." "ꯗ꯭ꯔꯥꯏꯚꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯣꯛ ꯇꯝꯕ ꯌꯥꯗ꯭ꯔꯣ? ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ?"
ꯅꯨꯄꯤꯅꯦ. ꯑꯁ ꯇꯜꯂꯦꯍꯦ. ꯅꯪꯒꯤ ꯅꯨꯄꯤ ꯁꯨꯝꯕꯤꯗꯨ ꯇꯧꯁꯤꯜꯂꯨ ꯀꯩꯅꯣ. ꯌꯥꯅꯤ, ꯇꯧꯖꯒꯦ. ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯊꯝꯃꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯉꯥꯟꯕ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, ꯏꯃꯥ, ꯏꯃꯦꯂꯤꯒꯤ ꯃꯌꯨꯝꯗ ꯃꯆꯥꯗꯣ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯌꯣꯌꯦ. ꯌꯥꯒꯗ꯭ꯔꯥ? ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏ ꯃꯃꯥꯗ ꯍꯪꯖꯕꯅꯤ. ꯃꯃꯥꯗꯒꯤ ꯑꯌꯥꯕ ꯂꯧꯖꯕꯅꯤ. ꯄꯨꯔꯅꯤꯃꯥꯅ, ꯇꯧ ꯇꯧ, ꯊꯕꯛꯁꯦ ꯆꯤꯜꯍꯥꯎ ꯊꯤꯕꯒ ꯌꯥꯗꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯉꯥꯟꯕꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯄꯨꯔꯅꯤꯃꯥꯅ, ꯍꯣꯏ, ꯂꯥꯏꯟꯗ ꯆꯠꯇꯣꯏꯔꯥ? ꯂꯥꯏꯟꯗ ꯆꯠꯂꯒꯦ. ꯍꯌꯦꯡꯗꯤ ꯊꯥꯅꯤꯜꯒꯤ ꯒꯥꯔꯤꯗ ꯆꯠꯂꯅꯤ. ꯉꯁꯤꯗꯣ ꯃꯥ ꯁꯪꯗ꯭ꯔꯕ. ꯐꯔꯦ. ꯂꯩꯆꯦꯜꯅ, ꯄꯥꯕꯨꯡ, ꯀꯅꯥꯅꯣ ꯑꯩꯒ ꯊꯕꯛ ꯇꯧꯕꯤꯅꯤ ꯍꯥꯏꯗꯣ? ꯂꯥꯛꯇ꯭ꯔꯤꯕꯕ? ꯂꯥꯛꯑꯅꯤ ꯀꯩꯗꯧꯒꯦ? ꯇꯟꯖꯥꯗꯨꯗ ꯒꯦꯠ ꯍꯥꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯂꯛꯏ. ꯅꯨꯄꯥ ꯑꯃ ꯊꯧꯁꯥꯗꯅ ꯆꯪꯂꯛꯏ. ꯃꯈꯨꯠꯇ ꯆꯦꯔꯪꯈꯥꯎ ꯑꯃꯁꯨ ꯄꯥꯏ. ꯃꯅꯤꯅ, ꯏꯕꯨꯡꯉꯣꯔ ꯊꯥꯅꯤꯜꯒꯤ ꯃꯔꯨꯞꯇꯣ? ꯅꯨꯄꯥ ꯑꯗꯨꯅ, ꯃꯥꯅꯦ ꯄꯥꯕꯨꯡ, ꯍꯥꯏꯅ ꯃꯥꯛꯁꯇꯣ ꯂꯧꯊꯣꯛꯏ. ꯂꯩꯆꯤꯜꯅ, ꯅꯪ! ꯉꯥꯟꯕ ꯐꯠ ꯌꯦꯡꯂꯛꯏ. ꯃꯆꯤꯟꯗ ꯁꯣꯟꯈꯤ. ꯐꯖꯔꯦ. ꯂꯩꯆꯤꯜꯅ, ꯅꯪ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄꯗꯤ ꯀꯅꯥꯅ ꯌꯥꯍꯜꯂꯤꯕ? ꯃꯅꯤꯅ ꯃꯔꯤꯛ ꯊꯠꯇꯨꯅ, ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯀꯧꯕꯗꯨꯅꯤꯅꯦ ꯏꯕꯦꯝꯃ. ꯂꯩꯆꯤꯜꯅ, ꯃꯥꯅ ꯇꯝꯕꯤꯗꯣꯏꯕ ꯑꯣꯏꯔꯗꯤ ꯇꯣꯛꯑꯁꯦ. ꯉꯥꯟꯕꯅ, ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯕ ꯌꯥꯔꯗ꯭ꯔꯥ? ꯀꯩꯒꯤ ꯆꯠꯇꯣꯏꯅꯣꯅꯦ? ꯒꯥꯔꯤ ꯊꯧꯕ ꯇꯝꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯌꯥꯝꯅ ꯂꯩ. ꯃꯁꯤ ꯈꯔ ꯅꯪꯅ ꯍꯥꯟꯅ ꯄꯥꯅꯔꯒꯗꯕꯅꯤ. ꯑꯩꯒꯤꯗꯤ ꯀꯥꯏꯗꯤꯌꯦ ꯄꯥꯕꯨꯡ. ꯔꯤꯅꯥꯅ, ꯏꯕꯨꯡꯉꯣ, ꯃꯈꯥꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯥꯈꯠꯂꯛꯎꯅꯦ. ꯃꯅꯤꯅ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗ. ꯀꯥꯈꯠꯂꯣ. ꯍꯩ, ꯁꯥꯈꯤ, ꯆꯥ ꯑꯍꯥꯎꯕ ꯑꯃꯇ ꯂꯣꯜꯂꯛꯎ. ꯂꯩꯆꯤꯜꯅ, ꯇꯨꯖ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨ. ꯍꯥꯏꯔꯝꯂꯒ ꯐꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ. ꯆꯥ ꯊꯛꯅ ꯃꯅꯤꯅ, ꯅꯪꯅ ꯄꯥꯟꯅꯗꯣꯏꯁꯦ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯑꯗꯒꯤ ꯐꯥꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯁꯤ. ꯏꯊꯟꯇ ꯌꯦꯡꯂꯛꯄꯁꯤ ꯋꯥꯏꯅꯦ ꯏꯕꯨꯡꯉꯣ. ꯉꯥꯟꯕꯅ, ꯐꯅꯤ ꯄꯥꯕꯨꯡ, ꯃꯐꯝꯁꯤꯡꯗꯨ ꯌꯦꯡꯕ ꯌꯥꯖꯒꯗ꯭ꯔꯥ? ꯄꯥꯕꯨꯡꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕꯅꯤꯅꯦ. ꯌꯦꯡꯂꯨꯁꯤ. ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯂꯦ. ꯍꯤꯡꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ. ꯉꯥꯟꯕꯅ, ꯑꯁ, ꯄꯥꯕꯨꯡ ꯍꯣꯏꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯍꯦ. ꯃꯅꯤꯅ, ꯆꯥꯎꯕꯅꯤ. ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯔꯤꯌꯦ ꯄꯥꯕꯨꯡ. ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯧ ꯋꯥꯁꯦ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤꯅꯦ. ꯀꯔꯤ ꯋꯥꯅꯣ ꯄꯥꯕꯨꯡ? ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯁꯤꯗ ꯂꯩꯔꯒ ꯁꯦꯟꯅꯔꯒꯦꯔꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ. ꯌꯥꯏꯌꯦ ꯄꯥꯕꯨꯡ, ꯑꯗꯨꯒꯤꯕꯨ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦꯗ. ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯥꯟꯕꯅ, ꯄꯥꯕꯨꯡ, ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯣꯠꯄ ꯌꯥꯝ ꯇꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯆꯟꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯤ ꯈꯔ ꯎꯁꯤꯠꯇꯕꯅꯤ. ꯉꯥꯟꯕ ꯇꯞꯅ ꯁꯣꯜꯂꯤ. ꯀꯅꯥ ꯇꯥꯍꯟꯗ. ꯑꯗꯨꯕꯨꯗꯤ RKꯒꯤ ꯍꯧꯅꯕꯤꯅꯤꯗꯅ. ꯃꯅꯤꯅ, ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ? ꯀꯩꯝ ꯅꯠꯇꯦꯗ. ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ. ꯉꯥꯟꯕꯅ, ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ. ꯍꯌꯦꯡꯗꯩ ꯍꯧꯔꯁꯤꯁꯨ ꯍꯥꯏꯔꯕꯅꯤꯅ. ꯐꯔꯦ. ꯆꯠꯂꯣ. ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯎ. ꯉꯥꯟꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯂꯩꯆꯤꯜ ꯏꯁꯧ ꯂꯥꯡꯂꯤ. ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯄꯥꯝꯗꯦꯗꯅ. ꯊꯕꯛꯀ ꯄꯤꯕ ꯌꯥꯔꯣꯏꯕ. ꯔꯤꯅꯥꯅ, ꯑꯗꯨꯕꯨ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯅꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯈꯩ ꯑꯩꯉꯣꯟꯗ ꯁꯨꯔ ꯅꯩꯔꯕꯁꯤꯕꯨ. ꯂꯩꯆꯤꯜ ꯆꯪꯈ꯭ꯔꯦ ꯀꯥꯗ. ꯃꯆꯤꯟꯗ ꯍꯥꯏꯗꯨꯅ, ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏꯁꯤꯅꯤ, ꯃꯋꯥꯕꯨ ꯈꯨꯗꯣꯝꯕꯤꯗ ꯎꯪꯕ ꯉꯝꯗꯕ. ꯋꯤꯁꯄꯔꯅ, ꯑꯩꯒꯤ ꯄꯣꯠꯇꯨ ꯄꯨꯔꯛꯂꯕ꯭ꯔꯥ? ꯅꯈꯣꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯁꯦ ꯀꯨꯏꯔꯦꯅꯦ. ꯐꯔꯛ ꯑꯃ ꯇꯥꯕꯩꯅꯦ. ꯋꯥꯠ ꯐꯔꯛ? ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯨ ꯌꯥꯝꯅ ꯐꯩ. ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯨ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ. ꯐꯅꯤ, ꯑꯩ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯒꯦ. ꯋꯤꯁꯄꯔꯅ, ꯑꯣꯀꯦ. ꯑꯗꯨꯗꯤ ꯈꯥꯕ ꯅꯪꯁꯨ ꯒꯣ ꯇꯧꯕ ꯌꯥꯔꯅꯤꯀꯣ. ꯐꯣꯔꯦꯅꯔ ꯑꯣꯏꯕꯒꯤ
ꯑꯔꯨꯕ ꯋꯥ ꯈꯪꯗꯕꯅ ꯌꯥꯟꯁꯤꯜꯂꯛꯄ ꯏꯪꯂꯤꯁꯇꯨꯗꯅꯤ ꯃꯌꯥꯝꯅ ꯅꯣꯛꯏꯕꯁꯤ꯫ ꯈꯥꯕꯗꯨ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯦꯛꯄꯒꯤꯗꯨꯕꯨ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯅꯄꯥꯁꯨ ꯃꯁꯥ ꯉꯝꯗꯕꯁꯤꯗ." ꯉꯥꯟꯕꯅ "ꯌꯥꯏꯌꯦ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯏꯃꯥꯗ ꯁꯨꯝ ꯍꯪꯅꯤꯡꯗꯅ ꯇꯧꯕꯅꯤ." "ꯏꯆꯥꯗꯅꯤ ꯃꯃꯥ ꯑꯩꯕꯨ ꯅꯤꯡꯕ." ꯉꯥꯟꯕ ꯅꯣꯛꯂꯒ "ꯍꯣꯏ ꯍꯣꯏ ꯏꯃꯥ." ꯊꯥꯅꯤꯜꯅ "ꯌꯥꯗ꯭ꯔꯤꯕꯣ? ꯁꯣꯝꯗ ꯉꯥꯏꯔꯤꯅꯤ." ꯉꯥꯟꯕꯅ ꯍꯨꯔꯥꯟꯕ ꯅꯪꯅ ꯀꯔꯣꯝꯗꯩ ꯂꯥꯛꯏꯕ?" ꯄꯨꯔꯅꯤꯃꯥꯅ "ꯅꯪꯕꯨ ꯋꯥꯉꯥꯡꯗꯨ ꯐꯖꯅ ꯉꯥꯡꯉꯨꯅꯦ." ꯊꯥꯅꯤꯜꯅ "ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯃꯥꯒꯤ ꯔꯥꯁꯤꯗꯣ ꯇꯥꯍꯧꯔꯤ. ꯁꯤꯗꯅꯤ ꯑꯀꯪꯕ ꯍꯥꯏꯗꯣꯏꯁꯦ." ꯄꯨꯔꯅꯤꯃꯥꯅ "ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ, ꯃꯥꯅ ꯃꯥꯟꯅꯕ ꯆꯦꯛꯂꯥ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗ." ꯊꯥꯅꯤꯜꯅ "ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯏꯃꯥ, ꯐꯤ ꯂꯩꯐꯝꯗ ꯅꯨꯄꯤꯒ ꯈꯟꯅꯩꯌꯦ, ꯑꯗꯨꯁꯨ ꯐꯤ ꯃꯨꯟꯅꯕꯒꯤ. ꯑꯩꯅ ꯍꯥꯏꯗꯤ ꯐꯤꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯅꯤ." ꯄꯨꯔꯅꯤꯃꯥꯅ "ꯏꯃꯧꯒꯤ ꯂꯩꯕ ꯑꯣꯏꯔꯝꯅꯤꯗ." ꯉꯥꯟꯕꯅ "ꯑꯅꯤꯃꯛ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ. ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯒ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯉꯒ ꯂꯩꯍꯧꯔꯣ, ꯅꯨꯄꯤꯅꯤꯅ." ꯊꯥꯅꯤꯜꯅ "ꯅꯨꯄꯤꯒ ꯈꯟꯅꯕ ꯃꯥꯅꯁꯨ, ꯇꯨꯠ, ꯒꯦ, ꯑꯗꯨꯁꯨ ꯔꯥꯁꯤ ꯌꯥꯎꯗꯕ." ꯉꯥꯟꯕꯅ "ꯅꯪ ꯑꯗꯨꯋꯥꯏꯗ ꯉꯥꯡꯂꯒ ꯂꯩꯍꯧꯔꯣ." ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤ ꯂꯥꯛꯂꯦꯗꯅ, ꯊꯥꯅꯤꯜꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯥꯅꯤꯜꯅ "ꯑꯧ ꯁꯥꯔ, ꯌꯥꯎꯔꯛꯏꯌꯦ." ꯃꯅꯤꯅ "ꯄꯥꯕꯨꯡ ꯀꯧꯅꯤ, ꯁꯥꯔ ꯀꯧꯅꯨ." ꯊꯥꯅꯤꯜꯅ "ꯍꯣꯏ ꯄꯥꯕꯨꯡ." ꯃꯅꯤꯅ "ꯒꯥꯔꯗꯦꯟꯁꯦ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯁꯤꯜꯂꯣ, ꯆꯥ ꯍꯥꯟꯅ ꯊꯛꯈꯤꯁꯤ." ꯆꯥ ꯊꯛꯂꯤ꯫ ꯉꯥꯟꯕꯅ "ꯊꯥꯅꯤꯜ, ꯅꯪꯅ ꯋꯥꯊꯤ ꯁꯨꯔꯤꯉꯩꯗ ꯇꯣꯏꯂꯦꯠꯀ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯦ. ꯁꯤꯗꯣꯔꯦ ꯑꯩ ꯈꯥꯡꯕꯗ." ꯊꯥꯅꯤꯜꯅ ꯍꯧꯅ "ꯄꯥꯕꯨꯡ, ꯋꯥꯁꯔꯨꯝꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯃꯅꯤꯅ "ꯑꯁꯣꯝ ꯀꯥꯗꯨꯗ ꯂꯩꯕꯅꯤ, ꯃꯌꯥꯝ ꯀꯃꯟꯒꯤ ꯑꯣꯏꯅ." ꯉꯥꯟꯕ ꯈꯪꯕꯣꯏ ꯈꯪꯗꯕꯣꯏ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯋꯥꯁꯔꯨꯝꯒꯤ ꯃꯍꯨꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯔꯤꯕꯗꯨ ꯃꯤꯡꯁꯦꯜꯅ ꯈꯥꯕꯅ ꯃꯄꯥꯟꯒꯤ ꯐꯖꯕ ꯃꯌꯥꯝꯗꯨꯁꯨ ꯎꯕ ꯐꯪꯏ꯫ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯆꯥꯎꯔꯥꯛꯅ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯌꯥꯝꯕꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ, ꯀꯣꯃꯤꯛꯁ, ꯔꯣꯃꯥꯟꯁꯀꯤ, ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯉꯥꯛꯇꯅ ꯑꯌꯥꯝꯕꯅꯤ꯫ ꯆꯦ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯦ ꯑꯗꯣ ꯍꯥꯡꯗꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟ ꯀꯥꯏꯅ ꯏꯔꯤ ꯄꯣꯠꯅꯤ꯫ ꯇꯥꯏꯇꯜꯗ ꯔꯥꯏꯇꯔꯁꯨ ꯊꯥꯔꯤ, "ꯑꯥꯔ.ꯀꯦ. ꯂꯩꯆꯤꯜ" ꯍꯥꯏꯗꯨꯅ ꯆꯥꯎꯅ꯫ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯄꯥꯅꯕ ꯇꯧꯔꯛꯏ꯫ ꯁꯥꯍꯤꯇ꯭ꯌꯗ ꯈꯔ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯒ ꯀꯥꯎꯈꯩ꯫ ꯄꯣꯏꯟꯠ 1 ꯊꯥꯔꯒ ꯏꯔꯤꯕꯗꯣ ꯁꯨꯝ ꯄꯥꯔꯛꯏ꯫ "ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯛꯏꯀꯣ, ꯃꯥꯅ ꯅꯤꯡꯂꯤꯕ, ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ, ꯃꯤꯗꯨꯒꯤ ꯑꯁꯥꯕꯨ ꯊꯨꯒꯥꯏꯕ, ꯃꯤꯗꯨꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ, ꯃꯁꯤ ꯀꯔꯤꯒꯤꯅꯣ?" ꯄꯣꯏꯟꯠ 1ꯁꯦ ꯏꯕ ꯂꯣꯏꯔꯛꯄꯒ "ꯑꯥꯏ ꯍꯦꯠ" ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯉꯥꯟꯕ ꯅꯣꯛꯑꯒ "ꯐꯖꯅꯒ ꯏꯔꯒ ꯑꯥꯏ ꯍꯦꯠ ꯀꯥꯏꯅ, ꯅꯪꯅ ꯇꯧꯔꯝꯗꯣꯏ ꯃꯥꯜꯂꯤ." ꯄꯣꯏꯟꯠ 2ꯗꯣ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯏ꯫ "ꯑꯔꯥꯟꯕ ꯑꯃꯕꯨ ꯑꯆꯨꯝꯕ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯑꯆꯨꯝꯕ ꯑꯣꯏꯍꯟꯕ ꯇꯥꯏ꯫ ꯑꯆꯨꯝꯕ ꯑꯃ ꯂꯣꯠꯁꯤꯟꯅꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯑꯃ ꯂꯣꯠꯁꯤꯟꯅꯕ, ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯁꯤ ꯐꯠꯇꯦ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ꯫ ꯃꯤ ꯑꯃꯒꯤ ꯐꯒꯗꯕ, ꯃꯤꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯑꯐꯕꯅꯤ꯫ ꯑꯗꯨꯅ ꯑꯥꯏ ꯂꯥꯏꯛ." ꯉꯥꯟꯕ ꯅꯣꯛꯑꯒ "ꯄꯥꯝꯅꯤ ꯅꯪꯅ ꯇꯧꯕꯁꯦ." 3ꯁꯨꯕ ꯄꯣꯏꯟꯠꯗꯨ ꯄꯥꯒꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯐꯝ ꯆꯥꯅ ꯆꯦ ꯀꯣꯂꯣꯝꯗꯨ ꯊꯝꯂꯒ ꯐꯠ ꯌꯦꯡꯂꯛꯏ꯫ ꯆꯪꯉꯛꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯏ, "ꯀꯔꯤ ꯍꯨꯔꯥꯜꯂꯤꯅꯣ, ꯍꯥ?" ꯉꯥꯟꯕ ꯂꯠ ꯇꯧꯗꯨꯅ "ꯋꯥꯁꯔꯨꯝ ꯆꯪꯒꯦ ꯇꯧꯕꯅꯤ." ꯂꯩꯆꯤꯜ ꯁꯨꯛꯑꯒ "ꯋꯥꯁꯔꯨꯝꯁꯦ ꯁꯤꯗ ꯂꯩꯕ꯭ꯔꯣ, ꯍꯥ? ꯏꯁ, ꯏꯄꯥ ꯐꯥꯎ ꯆꯪꯍꯟꯗꯕ ꯃꯐꯝꯁꯤꯗ." ꯉꯥꯟꯕ "ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯊꯣꯛꯑꯒꯦ." ꯂꯩꯆꯤꯜꯅ "ꯅꯍꯥꯟꯒꯤꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯇꯞꯇꯥꯏ ꯐꯨꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯂꯥꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯦ." ꯉꯥꯟꯕ ꯋꯥꯈꯜꯗ "ꯇꯞꯇꯥꯏ ꯐꯨꯅꯤ ꯀꯥꯏꯅ, ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛ ꯊꯥꯕꯗ ꯊꯥꯐꯝ ꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ." ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ꯫ ꯂꯩꯆꯤꯜꯅ "ꯀꯔꯤ ꯊꯣꯛꯆꯩꯗꯅ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ."
ꯋꯥꯁꯔꯨꯝꯗ ꯆꯪꯇꯈꯩ ꯊꯣꯛꯂꯛꯏ ꯏꯀꯥꯏ ꯊꯥꯅꯤꯜꯅ ꯏꯀꯥꯏꯕꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯅꯌꯨꯡ ꯍꯥꯜꯂꯨꯒꯦ ꯍꯥꯏꯔꯒ ꯅꯊꯤ ꯐꯥꯏꯔꯨꯔꯤꯔꯕ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯤꯗꯣ? ꯉꯥꯟꯕ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯤꯅ ꯊꯥꯅꯤꯜꯂꯤꯕꯣ ꯅꯪꯕꯨ? ꯊꯥꯅꯤꯜꯅ ꯂꯥꯎ ꯏꯁꯤꯡ ꯆꯥꯏꯒꯗꯕ ꯍꯥꯟꯅ ꯑꯝꯇ ꯆꯥꯏꯔꯨꯔꯁꯤ꯫ ꯃꯅꯤꯅ ꯆꯥꯏꯔꯨꯔꯣ ꯑꯗꯣ ꯄꯥꯕꯨꯡ ꯆꯥꯛ ꯍꯥꯞꯍꯜꯂꯒꯦꯀꯣ꯫ ꯉꯥꯟꯕꯅ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯊꯕꯛ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯃꯅꯤꯅ ꯍꯣꯏ꯫ ꯄꯥꯏꯞꯇꯨꯗꯩ ꯇꯧꯔꯒ ꯏꯁꯤꯡ ꯀꯥꯞꯂꯤ꯫ ꯊꯥꯅꯤꯜꯅ ꯀꯩꯅꯣꯅꯤ ꯐꯣꯔꯁꯇꯣ ꯈꯔ ꯇꯞꯊꯧ ꯊꯣꯠꯆꯕꯤ ꯂꯩꯔꯥꯡꯁꯤ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ꯫ ꯉꯥꯟꯕꯅ ꯑꯩ ꯑꯁꯤ ꯇꯥꯅ ꯑꯃꯨꯛ ꯆꯠꯄꯒ ꯉꯝꯂꯔꯣꯏ꯫ ꯊꯣꯠꯆꯕꯤ ꯂꯩꯔꯥꯡ ꯀꯥꯏꯅ ꯁꯥꯍꯤꯇ꯭ꯌꯗꯤ꯫ ꯊꯥꯅꯤꯜꯅ ꯑꯩꯁꯨ ꯇꯜꯂꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯥꯞꯄꯣ꯫ ꯉꯥꯏꯈꯣ ꯅꯪꯗꯤ ꯂꯤꯇꯔꯦꯆꯔꯗ ꯉꯥꯎꯖꯕꯅꯤꯅ ꯂꯩꯔꯥꯡꯒ ꯅꯨꯄꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯊꯣꯠꯄ ꯃꯥꯟꯅꯕꯒꯤꯔꯣ? ꯉꯥꯟꯕꯅ ꯈꯜꯂꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯝꯄꯤꯌꯔ ꯇꯧꯕꯁꯦ ꯈꯔ ꯆꯥꯟꯅꯕ ꯋꯥꯠꯂꯤ꯫ ꯍꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯗꯤ ꯆꯥꯟꯅꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯀ ꯍꯥꯏꯔꯨꯔꯗꯤ ꯈꯔ ꯆꯥꯟꯅ ꯐꯥꯠꯇꯦ꯫ ꯊꯥꯅꯤꯜꯅ ꯔꯤꯖꯟꯗꯤ? ꯆꯨꯝꯃꯦ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯕꯗ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗꯅꯤ ꯈꯦꯠꯅꯔꯤꯕ꯫ ꯂꯩꯔꯥꯡꯗꯤ ꯃꯅꯨꯡꯗꯁꯨ ꯊꯣꯠꯂꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯊꯃꯣꯏꯗꯣ ꯅꯨꯡ ꯑꯣꯜꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯗꯅ ꯈꯨꯍꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯍꯨ꯫ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯦꯛꯁꯤꯃꯝ ꯍꯥꯏꯕꯅꯤ꯫ ꯊꯥꯅꯤꯜ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯅꯆꯟꯅꯨꯄꯤꯁꯨ ꯇꯧꯕ꯭ꯔꯣ? ꯊꯥꯒꯠꯂꯦ ꯍꯥꯏꯅꯤ ꯏꯆꯟꯗꯤꯅꯦ ꯌꯥꯝꯅ ꯐꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯔꯥꯡꯗꯒ ꯌꯥꯎꯖꯕ ꯅꯠꯇꯦꯗ꯫ ꯑꯩ ꯂꯧꯔꯅꯤ ꯑꯗꯨꯗꯤ꯫ ꯍꯩ ꯅꯊꯤꯕꯣꯡꯁꯨ ꯆꯥꯗꯕ ꯃꯃꯥꯟꯅꯕ ꯇꯤꯟꯅꯔꯒ ꯃꯆꯜ ꯂꯧꯒꯦ ꯂꯣꯗ ꯌꯥꯎꯗꯦꯅꯦ ꯏꯕꯣ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨ ꯃꯤꯡꯁꯦꯜꯅ ꯈꯥꯕ ꯑꯣꯏꯕꯅ ꯃꯄꯥꯟꯗ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯎꯏ꯫ ꯂꯩꯆꯤꯜ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯅꯤ꯫ ꯀꯩꯅꯣ ꯐꯣꯔꯁ ꯑꯁꯦ ꯇꯞꯊꯕꯒ ꯍꯩꯇꯖꯥꯠꯂꯣ? ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯇꯠꯂꯅꯤ ꯍꯥꯏꯕ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯍꯦꯔꯥ ꯂꯩꯔꯝꯃꯣ ꯈꯪꯅꯤꯕ꯫ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯑꯗꯨꯒ ꯊꯥꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯩꯁꯤꯜꯂꯤ꯫ ꯉꯥꯟꯕꯅ ꯏꯁꯤꯡ ꯃꯨꯠꯈ꯭ꯔꯦ ꯑꯝꯇ ꯌꯦꯡꯉꯣ ꯊꯥꯅꯤꯜ꯫ ꯊꯥꯅꯤꯜꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯆꯤꯜ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯂꯩꯆꯤꯜꯅ ꯊꯥꯏ ꯍꯥꯏꯌꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯥꯅꯤꯜ ꯂꯩꯁꯤꯜꯂꯛꯂꯒ ꯊꯥꯏꯌꯦ꯫ ꯉꯥꯟꯕꯅ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯖꯥꯠꯅꯣ? ꯄꯥꯏꯞꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯆꯤꯜ ꯐꯣꯔꯁ ꯌꯥꯝꯅ ꯀꯟꯅ ꯏꯁꯤꯡ ꯑꯗꯨ ꯂꯩꯈꯠꯂꯛꯏ꯫ ꯉꯥꯟꯕꯅ ꯁꯤꯔꯦ ꯑꯁ ꯃꯤꯠꯀꯥꯁꯦ ꯂꯣꯏꯊꯣꯛꯄꯤꯅꯤ꯫ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯨꯊꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯀꯟꯅ ꯅꯣꯛꯏ꯫ ꯉꯥꯟꯕꯁꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯃꯃꯤꯠꯇꯨ ꯕ꯭ꯂꯔ ꯆꯠꯂꯕꯅꯤ꯫ ꯐꯣꯔꯁꯇꯨꯅ ꯃꯃꯤꯠꯇꯨꯗ ꯊꯥꯡꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯏ꯫ ꯂꯩꯆꯤꯜ ꯂꯥꯎꯔꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯍꯩꯇ꯭ꯔꯗꯤ ꯇꯝꯕꯤꯗꯣꯏꯕ